Yumda Nungsina yokpa mioibaga Kwaidagi naknaba jiba oiriba huibu hattuna chinjak oina uduna hui singbu Yonnaba Bora khao da haptuna Purakpa hui tara Jiribam Police Station ge second O C Rameshwor amadi Narcotic Cell Jiribam ge In-Charge A.S.I A Krishna na Luchingba Team amana ngashi ayuk pung 6:30 taba aduwaida Chandrapurgi oil pump mamangdagi Fagatpa Ngamkhre National Highway 37 da achat walksing check tawada Jiribam Bazar dagi none tamna lakpa cruiser gari ge registration number na AS11DC5749 da Bora khao da asiba hui tara puduna lakpa gari driver yauna purakleba mioi aniga konana mioi ahum pharaba driver sing adudi Tamenglong district ki Sangrungpang village dagi Zuizantuan Gamai Chahi Kunmanga Apokpa Hausung Guanmai Kawi Hairi Aduga Hui Adubu Purakliba Mioi Ani Aduna None District Longmai Part 4 Dagi Alna Gangmai Chahi Kuntramanga Mapuroiba Barnabas Gangmai Amadi Crossby Gangmai Chahi Kuntaruk Apokpa Tuan Bangmang Gangmai Kawi Hairi Huising Asi Jiribam District Asiga Yumthang Nariba Assam Kasa District Ki Rangmaijang Village Dagi Yonnaba Leraklaga Tamenglong Bazar da Yonnaba Purakpani Hairi Mioising Asigi Matakta FIR ma panduna logi oiba thabak sing laukhatle haina Jiribam Police dagi phangba pawamana hairi